ngarang malem sin bathungna malem ki imalon gi numit haina thoram pangthok nariba asigi manung chena wangjing dasu thoram asi mai pakna pangthokrai corridor sandoklup wangjing manipuri saita parishad thawal district masa amasung ningol khut manipur wangjing na puna silaga corridor sanglen wangjing da pangthokhiba thoram aduda larik fongba amasung maitelon ki maramda khana naina bana mapung oiba saktam oike thoram aduda corridor sandoklup wangjing ki president tongbram babulal manipuri saita parishad thawal district masa gi president warangthem rajendra amasung ningol khut manipur wangjing ki president khundongbam gunamani leimana thoram mapusing oina sargyake corridor sandoklup wangjing ki secretary laishram samona thoram aduki nungyoi ba warol thamnaba matungda thoram gi ningsing chefong amasu thoram mapusingna hauna bi matung ina fongke ngarangi thoram aduki saruk ama oina nahak pam birene iba mamal naidrba khudol hanaming thonba wari lisangi larik amasu fongke aduga ibosana yambemna larik adu masakta ke tongda maitelon ki maramda khana nainaba ki manung chana lol amasung corridor haiba hiramda tongbram babulalna manipuri corridor da maitelon na loriba thaudang haiba sida na yumna wanglen thoibina manipuri lol butkhiba yabagi fibam oirakpa amasung masidagi ngakthoknaba pambai sing haiba sida associate professor sengkoishna sam aduga wari macha amasung dialectics haiba sidana borot sana shamna marik chumna wa ngangki society की नेतृत्व की society की कोई वकल ना तारकों में मिली तो वो कोई ना किए ना उनको अल्लाह बरक कोई ना कोई तारीखों में मिली जैसे reflection जैसे असीम बताए तो उन्हें सत्तरीवा नेचर का पुनाई सत्तरीवा process में याद जैसे मसीही मम्मी उन्हें reflection में लाएगा कोई बोल जैसे जो मसीही नहीं मम्मी जैसे abang tui hai wakal dari dari teknik video ni saya tu tu lewat tui saya lagi waktu kami mai jadi proses dah nesar jadi waktu kita jadi waktu cuma proses si kau lagi waktu kami tu tetap tui mesti lagi ni apa